ꯃꯌꯥꯝ ꯐꯤꯂꯝ ꯇꯪ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯔꯝꯒꯦ ꯐꯤꯂꯝ ꯑꯗꯨꯒꯤ ꯃꯃꯤꯡꯅ My Way ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤ ꯁꯥꯎꯠ ꯀꯣꯔꯤꯌꯥꯒꯤ 2011ꯗ ꯔꯤꯂꯤꯖ ꯇꯧꯈꯤꯕ ꯐꯤꯂꯝ ꯑꯃꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯐꯪꯈꯤꯕ IMDb ꯔꯦꯇꯤꯡꯅ 10ꯒꯤ ꯃꯅꯨꯡꯗ 7.7ꯅꯤ ꯍꯣꯔꯦꯟ ꯌꯥꯎꯔꯛꯀꯗꯕ ꯀꯦꯔꯦꯛꯇꯔ ꯈꯔꯒꯤ ꯃꯃꯤꯡꯒ ꯍꯥꯏꯖꯔꯝꯒꯦ ꯖꯨꯟꯒꯤ ꯔꯣꯜ ꯂꯧꯔꯤꯕꯅ ꯖꯥꯡ ꯗꯣꯡꯒꯟ ꯇꯦꯆꯨꯑꯣꯒꯤ ꯔꯣꯜ ꯂꯧꯔꯤꯕꯅ ꯖꯣ ꯑꯗꯥꯒꯤꯔꯤ ꯁꯦꯔꯥꯏꯒꯤ ꯔꯣꯜ ꯂꯧꯔꯤꯕꯅ ꯐꯦꯟ ꯕꯤꯡꯕꯤꯡ ꯀꯤꯝꯒꯤ ꯔꯣꯜ ꯂꯧꯔꯤꯕꯅ ꯂꯤ ꯌꯣꯟ ꯍꯤ ꯐꯤꯂꯝ ꯑꯁꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤꯗ ꯕꯦꯁ ꯇꯧꯕ ꯐꯤꯂꯝꯅꯤ ꯑꯗꯨꯒ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯇꯥꯡꯁꯤ ꯀꯣꯔꯤꯌꯥꯁꯤ ꯖꯄꯥꯟꯒꯤ ꯃꯈꯥꯗ ꯂꯩꯔꯝꯃꯤ ꯀꯣꯔꯤꯌꯟ ꯃꯆꯥ ꯀꯌꯥ ꯑꯃ ꯖꯄꯥꯅꯤꯁ ꯑꯥꯔꯃꯤꯗ ꯅꯝꯗꯨꯅ ꯑꯣꯏꯍꯜꯂꯒ ꯆꯤꯅꯥ ꯑꯃꯁꯨꯡ ꯁꯣꯚꯤꯌꯦꯠ ꯌꯨꯅꯤꯌꯟꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯊꯦꯡꯅꯕꯗ ꯃꯇꯦꯡ ꯄꯥꯡꯍꯜꯂꯝꯃꯤ ꯑꯍꯥꯟꯕ ꯁꯤꯟꯁꯇꯩꯁꯤꯗ 1948ꯇ ꯂꯟꯗꯟꯗ ꯃꯔꯥꯊꯣꯟ ꯑꯃ ꯆꯦꯜꯂꯝꯃꯤ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯅꯨꯡꯗ ꯑꯦꯁꯤꯌꯥꯒꯤ ꯂꯝꯖꯦꯜꯂꯣꯏ ꯖꯨꯟ ꯁꯤꯛꯀꯤꯝ ꯀꯧꯕ ꯀꯣꯔꯤꯌꯥꯒꯤ ꯔꯟꯅꯔ ꯑꯃ ꯌꯥꯎꯔꯝꯃꯤ ꯃꯌꯥꯝꯅ ꯋꯥꯅꯔꯛꯂꯕ ꯃꯇꯝꯗ ꯆꯣꯛꯊꯕ ꯂꯩꯇꯅ ꯖꯨꯟ ꯁꯤꯛꯀꯤꯝ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈꯠꯂꯛꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗ 1928 ꯃꯥꯔꯆꯇ ꯀꯣꯔꯤꯌꯥꯒꯤ ꯌꯨꯡꯁꯨꯡ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯩꯗ ꯏꯃꯨꯡ ꯑꯃ ꯒꯥꯔꯤ ꯊꯧꯗꯨꯅ ꯃꯐꯝ ꯍꯣꯡꯂꯛꯂꯝꯃꯤ ꯃꯄꯥꯅ ꯃꯆꯥꯅꯨꯄꯥꯗ ꯃꯐꯝ ꯑꯁꯤ ꯐꯖꯗ꯭ꯔꯥ ꯃꯐꯝ ꯑꯁꯤꯗꯩꯁꯤꯗ ꯅꯪ ꯂꯩꯔꯒꯅꯤ ꯑꯩꯅ ꯁꯣꯏꯗꯅ ꯅꯪꯒꯤ ꯃꯔꯨꯞ ꯂꯩꯍꯟꯒꯅꯤ ꯃꯆꯥꯅꯨꯄꯥ ꯇꯦꯠꯁꯨꯑꯣꯗꯤ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯦ ꯒꯥꯔꯤ ꯁꯨꯝ ꯊꯧꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯉꯥꯡ ꯑꯃ ꯃꯈꯣꯏꯒ ꯒꯥꯔꯤꯒ ꯌꯥꯡꯕ ꯃꯥꯟꯅꯅ ꯆꯦꯜꯂꯛꯄꯗꯨ ꯇꯦꯠꯁꯨꯑꯣꯁꯨ ꯎꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛ ꯌꯦꯡꯅꯗꯨꯅ ꯆꯦꯜꯂꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨ ꯀꯟꯅ ꯆꯦꯟꯈꯠꯈꯤꯗꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯑꯩꯅ ꯀꯥꯔꯗꯒꯤ ꯍꯦꯟꯅ ꯌꯥꯡꯉꯦ ꯍꯥꯏꯗꯨꯅ ꯀꯣꯟꯁꯤꯜꯂꯤ ꯒꯥꯔꯤꯗ ꯂꯥꯛꯂꯤꯕ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯀꯨꯝꯊꯔꯛꯇꯨꯅ ꯃꯈꯣꯏꯕꯨ ꯑꯣꯛꯅꯅꯕ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯩꯗ ꯀꯣꯛ ꯅꯣꯟꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯤ ꯑꯍꯜ ꯑꯣꯏꯔꯕ ꯀꯦꯞꯇꯦꯟ ꯑꯃ ꯌꯥꯎꯏ ꯃꯍꯥꯛꯇꯤ ꯀꯣꯛ ꯅꯣꯟꯗꯦ ꯑꯗꯨꯒ ꯇꯦꯠꯁꯨꯑꯣꯁꯨ ꯀꯣꯛ ꯅꯣꯟꯗꯦ ꯁꯂꯥꯝ ꯑꯣꯏꯅ ꯀꯣꯠꯅꯩ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯒ ꯇꯦꯠꯁꯨꯑꯣꯅ ꯒ꯭ꯔꯥꯟꯄꯥ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯤ ꯑꯍꯜ ꯑꯗꯨꯅ ꯅꯨꯡꯁꯤꯅ ꯅꯪꯁꯦ ꯑꯆꯧꯕ ꯏꯝꯄꯦꯔꯦꯜ ꯁꯣꯜꯖꯔ ꯑꯃ ꯑꯣꯏꯅꯕꯒꯤ ꯈꯨꯗꯝ ꯎꯠꯂꯤ ꯑꯗꯨꯒ ꯖꯨꯟ ꯁꯤꯛꯀꯤꯝꯒꯤ ꯃꯄꯥꯒ ꯃꯆꯟꯅꯨꯄꯤꯒ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯁꯛ ꯇꯥꯛꯏ ꯖꯨꯟ ꯁꯤꯛꯀꯤꯝꯅ ꯑꯩꯒꯤ ꯃꯤꯡ ꯖꯨꯟ ꯁꯤꯛꯀꯤꯝ ꯀꯧꯏ ꯑꯗꯨꯒ ꯃꯆꯟꯅꯨꯄꯤꯅ ꯑꯩꯒꯤ ꯏꯃꯤꯡ ꯎꯟꯁꯣ ꯀꯤꯝ ꯀꯧꯏ ꯍꯥꯏꯗꯨꯅ ꯇꯦꯠꯁꯨꯑꯣꯒꯤ ꯃꯄꯥꯅ ꯇꯦꯠꯁꯨꯑꯣꯗ ꯅꯪꯒꯤ ꯑꯅꯧꯕ ꯆꯍꯤ ꯂꯦꯡꯒꯥ ꯑꯣꯏꯔꯕ ꯃꯔꯨꯞꯅꯤ ꯑꯗꯨꯒ ꯈꯔ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯖꯨꯟ ꯁꯤꯛꯀꯤꯝꯗ ꯇꯦꯠꯁꯨꯑꯣꯁꯨ ꯅꯪꯒꯨꯝꯅ ꯐꯖꯅ ꯆꯦꯜꯂꯤ ꯎꯟꯁꯣꯟ ꯀꯤꯝꯅ ꯑꯩꯒꯤ ꯏꯌꯥꯝꯕꯁꯦ ꯖꯨꯡꯁꯨꯡ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯂꯝꯖꯦꯜꯂꯣꯏꯅꯤ ꯁꯔ ꯇꯦꯠꯁꯨꯑꯣꯅ ꯑꯗꯨ ꯍꯥꯏꯔꯛꯄꯗꯨꯗ ꯖꯨꯟ ꯁꯤꯛꯀꯤꯝꯒꯤ ꯈꯨꯃꯨꯛꯇ ꯌꯦꯡꯗꯨꯅ ꯀꯌꯥ ꯍꯩꯅꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯠꯂꯤ ꯑꯗꯨꯒ ꯇꯦꯠꯁꯨꯑꯣꯅ ꯑꯩ ꯇꯣꯀꯤꯌꯣ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯂꯝꯖꯦꯜꯂꯣꯏꯅꯤ ꯂꯝꯗꯨꯗ ꯂꯩꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯠꯇꯒ ꯑꯩꯒ ꯆꯥꯟꯅꯗꯦ ꯍꯥꯏꯅ ꯈꯔ ꯀꯥꯛꯂꯞꯅ ꯍꯥꯏ ꯖꯨꯟ ꯁꯤꯛꯀꯤꯝ ꯍꯣꯏꯅ ꯀꯣꯔꯤꯌꯥ ꯀꯥꯡꯕꯨꯅꯤ ꯇꯦꯠꯁꯨꯑꯣ ꯍꯣꯏꯅ ꯖꯄꯥꯟꯅꯤ ꯃꯇꯝꯁꯦ ꯖꯄꯥꯟꯅ ꯀꯣꯔꯤꯌꯥꯕꯨ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯤꯉꯩ ꯃꯇꯝꯅꯤ ꯖꯨꯟꯅ ꯑꯩꯒ ꯂꯝꯖꯦꯟ ꯇꯥꯟꯅꯕ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯝꯖꯦꯟ ꯇꯥꯟꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯃꯆꯟꯅꯨꯄꯤ ꯎꯟꯁꯣ ꯀꯤꯝꯅ ꯂꯝꯖꯦꯟ ꯊꯥꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯂꯝꯖꯦꯟ ꯇꯥꯟꯅꯈꯤ ꯖꯨꯟꯒꯤ ꯃꯄꯥꯗꯤ ꯀꯅꯥꯅ ꯍꯥꯟꯒꯗꯧꯔꯤꯕꯅꯣ ꯈꯟꯅ ꯊꯃꯣꯏ ꯋꯥꯖꯩ ꯖꯨꯟꯒꯤ ꯃꯄꯥꯅ ꯃꯆꯥꯅ ꯄꯥꯝꯖꯕ ꯂꯝꯖꯦꯟ ꯆꯦꯟꯕꯗꯨꯗꯩꯗ ꯁꯄꯣꯔꯠ ꯇꯧꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯂꯝꯖꯦꯟ ꯆꯦꯟꯃꯤꯟꯅꯈꯤꯕꯗꯒꯤ ꯆꯥꯎꯕꯒꯤ ꯁꯤꯟ ꯑꯃꯨꯛ ꯌꯧꯔꯦ ꯃꯔꯥꯊꯣꯟ ꯀꯌꯥꯗ ꯃꯈꯣꯏ ꯑꯅꯤꯅ ꯑꯃꯅ ꯑꯃꯨꯛ ꯐꯥꯔꯁꯇ ꯑꯃꯅ ꯑꯃꯨꯛ ꯐꯥꯔꯁꯇ ꯃꯈꯣꯏ ꯑꯅꯤꯁꯤ ꯀꯅꯥ ꯑꯝꯇꯅ ꯍꯦꯟꯖꯤꯟꯅꯕ ꯉꯝꯂꯝꯗꯦ ꯑꯗꯨꯒ ꯍꯥꯏꯁ꯭ꯀꯨꯜꯒꯤ ꯃꯔꯥꯊꯣꯟ ꯑꯃꯗ ꯇꯦꯠꯁꯨꯑꯣꯅ ꯐꯥꯔꯁ ꯇꯥꯈꯤ ꯇꯦꯠꯁꯨꯑꯣ ꯖꯨꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯑꯩꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯄꯗꯨ ꯃꯗꯨ ꯌꯥꯝꯅ ꯑꯐꯕ ꯊꯕꯛꯅꯤ ꯖꯨꯟꯅ ꯃꯗꯨ ꯐꯥꯔꯁ ꯇꯥꯔꯤꯕꯗꯨ ꯅꯪꯒꯤ ꯅꯗꯥꯎ ꯌꯥꯕ ꯅꯨꯃꯤꯠ ꯑꯣꯏꯕꯒꯤꯅꯤ ꯇꯦꯠꯁꯨꯑꯣꯅ ꯐꯥꯔꯁ ꯇꯥꯕꯒꯤ ꯃꯌꯥꯝ ꯑꯃ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯂꯝꯃꯤ ꯖꯨꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥꯗꯤ ꯃꯌꯥꯝꯒꯤ ꯆꯥ ꯌꯦꯜꯂꯝꯃꯤ ꯖꯨꯟꯒꯤ ꯃꯄꯥꯗ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯇꯨꯅ ꯀꯔꯤꯅꯣ ꯈꯪꯗꯕ ꯒꯤꯐ ꯑꯃ ꯄꯤꯔꯝꯃꯤ ꯖꯨꯟꯒꯤ ꯃꯄꯥ ꯆꯪꯂꯛꯇꯨꯅ ꯖꯄꯥꯟꯒꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔꯅ ꯄꯤꯔꯝꯕ ꯒꯤꯐꯅꯤ ꯍꯥꯏꯗꯨꯅ ꯇꯦꯠꯁꯨꯑꯣꯒꯤ ꯒ꯭ꯔꯥꯟꯄꯥꯗ ꯄꯤꯔꯗꯨꯅ ꯊꯣꯛꯈꯤ ꯒ꯭ꯔꯥꯟꯄꯥꯅ ꯇꯦꯠꯁꯨꯑꯣꯗ ꯍꯥꯡꯗꯣꯛꯑꯣ ꯍꯥꯏꯗꯨꯅ ꯄꯤ ꯇꯦꯠꯁꯨꯑꯣꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯡꯗꯣꯛꯏ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗ ꯕꯣꯝ ꯑꯣꯏꯔꯝꯕꯗꯒꯤ ꯇꯦꯠꯁꯨꯑꯣꯗꯒꯤ ꯕꯣꯝ ꯑꯗꯨ ꯃꯨꯟꯗꯨꯅ ꯏꯟꯊꯣꯛꯇꯨꯅ ꯕꯣꯝ ꯑꯗꯨ ꯀꯣꯟꯁꯤꯟꯗꯨꯅ ꯃꯌꯥꯝ ꯁꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯗꯨꯗ ꯄꯣꯈꯥꯏꯗꯨꯅ ꯃꯁꯥ ꯃꯊꯟꯇ ꯁꯤꯈꯤ ꯇꯦꯠꯁꯨꯑꯣ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥꯗ ꯀꯔꯤꯅꯣ ꯈꯔ ꯇꯧ ꯅꯪ ꯗꯣꯛꯇꯔ ꯅꯠꯇ꯭ꯔꯣ ꯃꯥꯕꯨ ꯀꯟꯅꯕ ꯍꯥꯏꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤ ꯖꯨꯟꯒꯤ ꯃꯄꯥꯁꯨ ꯏꯉꯛ ꯉꯛꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯦꯞꯇꯨꯅ ꯂꯩ ꯇꯦꯠꯁꯨꯑꯣꯅ ꯖꯨꯟꯒꯤ ꯃꯄꯥꯗ ꯅꯪꯅ ꯃꯍꯥꯛ ꯍꯥꯠꯂꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯒ꯭ꯔꯥꯟꯄꯥꯗꯨ ꯑꯃꯨꯛ ꯍꯜꯍꯜꯂꯛꯑꯣ ꯍꯥꯏꯗꯨꯅ ꯒꯂꯥ ꯄꯥꯏꯗꯨꯅ ꯅꯤꯛꯏ ꯖꯨꯟ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯅ ꯀꯅꯥꯝꯇ ꯍꯥꯠꯇꯦ ꯍꯥꯏꯗꯨꯅ ꯇꯦꯠꯁꯨꯑꯣꯒꯤ ꯒꯂꯥ ꯄꯥꯏꯗꯨꯅ ꯑꯃꯨꯛ ꯅꯤꯛꯏ ꯑꯗꯨꯒ ꯖꯨꯟꯒꯤ ꯃꯄꯥꯗꯨ ꯄꯨꯂꯤꯁꯅ ꯐꯥꯗꯨꯅ ꯄꯨꯈꯤ ꯖꯨꯟ ꯃꯈꯣꯏꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯔꯛꯄꯗꯒꯤ ꯄꯣꯠꯆꯩ ꯄꯨꯗꯨꯅ ꯃꯆꯟꯅꯨꯄꯤꯒ ꯊꯣꯛꯃꯤꯟꯅꯔꯛꯏ ꯇꯦꯠꯁꯨꯑꯣ ꯊꯥꯡ ꯑꯃ ꯁꯠꯇꯣꯛꯇꯨꯅ ꯖꯨꯟꯗ ꯅꯪ ꯃꯐꯝ ꯑꯁꯤꯗꯩꯁꯤꯗ ꯅꯪꯒꯤ ꯅꯁꯛꯇꯨ ꯑꯃꯨꯛ ꯍꯟꯅ ꯎꯠꯂꯒꯅꯨ ꯃꯗꯨ ꯅꯠꯇ ꯇꯥꯔꯒꯗꯤ ꯅꯪ ꯑꯩꯅ ꯍꯥꯠꯈꯤꯕ ꯌꯥꯏ ꯖꯨꯟ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯂꯩꯊꯣꯛꯇꯨꯅ ꯂꯥꯛꯏ ꯖꯨꯟꯒꯤ ꯃꯄꯥꯗꯨ ꯄꯨꯂꯤꯁꯅ ꯌꯥꯝꯅ ꯊꯤꯅ ꯐꯨꯗꯨꯅ ꯊꯥꯗꯣꯔꯛꯄꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯀꯣꯔꯤꯌꯥꯒꯤ ꯍꯦꯔꯣ ꯀꯤ ꯖꯨꯡ ꯁ꯭ꯋꯥꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯣꯂꯦꯝꯄꯤꯛꯀꯤ ꯒꯣꯜꯗ ꯃꯦꯗꯜ ꯐꯪꯉꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯗꯨꯅ ꯆꯦ ꯆꯥꯏꯕꯁꯤꯡ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ
Korea Masani haibida Jun kitangbudi haraurami adubu mahakki manglandi Olympic ta gold medal lawbaduni. Asumna mapadu rikshoda haptuna masan nupi puduna chelakki. May 1938 Yungsung hariba mafam aduda Junna nupa ama mahakki rikshoda puduna cheli. Nupa aduna ado karigino nahakki nakonga sandbagsing do fazalibadu. Nahak marathon na runner ra. Somdana Japan Tetsuo amadi lamjeloi kaya amaga paumisinga unarami. Tetsuo na Ki Ju Swan tokpadagi Korea gi marathon mai paklaroi, Korea gi mi amata Olympic ta mai paklaroi. Marathon chen ba haibase pungning changba amadi fighting spirit changi, aina madu Olympic ki trial da utkani. Paumi nupi amana Olympic tu dan haki pandam karino. Tetsuo na aina gold medal soidana lawgani, aduga anauba record amasu thamgani. Junna purakliba nupaduna Korea se Olympic ta ben tawsenkre, Madu karigino haiba matamda Ki Jung Swan hariba nupaduna Japan gi Firan Olympic ta illubagira. Junna mana hanglibadugi paukum amata pidana nupaduda. Nang bom oramlabadi Athlete Association duda chumna chengani. Nupaduna nang yangna chenma ngamgadra. Junna nang tongba nungairoi. Nupaduna minute kuntragi manungda yaurabadi nangi bharadu double time pigani. Aduga minute kungi manungda yauragana triple times pigani. Adu haibadagi Junna kanna payu haiduna kanagi migi yana khalukha khawang khangdawenki sutta chalakpani leramba nupi angang pakatna lawlawduna leithokna hui ngahak leiraga yaure nupaduna matam yengduna nang yam phajana chele haiduna mahaki paisa du pi aduga mahaki khudongchaba lakani ninghannaganu Jun Sikkim hairamduna changki matamduda Jungi mamanaba amana kaurei mamanabaduna Junna thilakliba nupadu tanaduna munna yengi Junna thilakliba nupadu kanasu nate Olympic ta gold medal lawkhiba Ki Jung Swan duni. Mayam lairiba mafam aduda Swan changlaktuna. Tetsuo da Japan amasung Korea gi Olympic trial da Korea thinge haribasi Athlete Association si niyom laitabani haribra. Jun Sikkim su yahongadabani. Kariguma mahak yaugdaba taragadi Tetsuo su boring yamna sugani mahakki lamba matik chaba laitabana maram oiraga. Jun su mamanabana mayam rakta pusalai mayamna Jun da yengnarai. Paumi amana Tetsuo da Jun yaurabasu trial adu nahakna mai pakpa ngamgadra. Tetsuo na mahakna aigi mayokta leppa ngamgani haina khanbra. Nupaduna amuk nangi record tagidi mahakna hena phattabra. Tetsuo na madu mamangi warini rickshaw driver amana marathon gi damakta fajana train tawriba amabu maithiba piba ngamgani haina khanbra. Paumi amana Junda nang yaurabadi Tetsuo maithiba piba ngamgadra. Junna rickshaw driver kayam phai haibadu khangbra ai yaurabadi aini hena fagani. Tetsuo gi mapana Tetsuo bu Berlin da leba Medical University amada tamnaba yare haiduna sign taw hairami. Tetsuo na larik tagidi marathon hena maru oiba heli. Mapana khon khara kanna masinangi punsigi yamna maru oiba amani. Larik tamai onsilu. Tetsuo na asoba East Asia ama oinabagi damakta kathokpa darkar oi. Ai pangdaba amagumna lanfamdagi chenba pamde. Mapana lan haibasi karisu kanadabani. Tetsuo na sauna nang aigi grandpa bu ikai khumnade. Mamana Tetsuo gi asawbudo fazalli. Mapana nangi lebaki khandringai matamda misingi hana khalu. Madugi maramna ai doctor oiribani. Tetsuo na aigi grandpa hatkibagi damakta Korea gi misingbu aina handle tawgani. Ai bu hatkhribasu nangna haribadu ai tawroi. Jun gi machanupi Inso Kim na aigi room da laiba imagi picture do mangkre haiduna insang siamli. Jun na mamanaba Jongda nangna madu karigi tawribano. Jong na mina huran kiba oiram loidro madu swaida lairamba yai. Machanupi na mabungda ado fare nang trial du nang ngamgani haina khali. Babana su madu haraugani. Jun na nahaki wakhala du manghanganu. Jong na singkhara laururo haiduna Jun na du mapana namduna thoanki. Aduga machanupi gi manakta amuk changlaktuna table mathaka sampha ama thammi. Inso Kim na masiyam na fazai haiduna fajanduna ai fajabra. Jong na Asia gi nupi khudimaktagi nangna hena fazai haina khalli. Mapana machanupa lamjen chenbagi photo sing adu taithoklingai matamda Sohan laktuna Junda Olympic ki trial yawba yare haiduna form ama pi. Sohana Junda chanbiduna Korea na amuhanna mai pakpa ngambirao. Junna ai tasengna trial yawba yarabra. Sohana rickshaw driver na akiba laite haibadu makhoi mayamda utlu. Makhoi aduki matik yamna haraurami Jun amuhanna Olympic ki trial yawba yare haibaduda. Lamjel adu tananaba sem sanarami machanupi na mabungda lamjel asi nahakna ngamgani haina wasakadra. Jun karisu khumde asumna lamjen thaba hawra aduna makhoi kanna chenarakpa hawraklami. Yoksalakpa matamda Tetsuo na makhoi mayamgi mamangda thaduna ataising aduna mahakki matungda tanaraklami. Yoksalamdai gi matam yorakpa matamda Kamura kauba nupa amana
Junda hanjin hanjin tunabagidamꯛꯇ thomjanki. Adu fawbak tudabadуда khurau amuk thajanbadуда kamura oina tuduna lehokhi. Jundi tugi tawraga tudabida changkhalakhi. Jun amasung Tetsuo aroibi thaduna changkhalaktuna Junna first taki. Tilliba miyamsing adusu Junna first tari haiduna harawnarami. Adubu nupa ama Athlete Association gi chairman gi manaka changlaktuna lona wa ama hairami. Aduga announcement aduna che ma paduna Olympic trial gi winner du Tetsuo na tari hairami. Tetsuo su yamna ngaklami hariba pawadu taba matamda Korea kangbudi Junna first tari haiduna lauksinba hongnarai. Announcement aduna mayam ngaibiko phambiu. Jun disqualify oire maramdi mahakna kamura gi lambi chanpham thingubagi. Jun madu harakpadagi saungna chairman gi manakta kakatuna nangna aibu lamjan yaholiba karigino. Chairman aduna chalo disqualify oiba mi gi wa taningde nasana apama mawongda cheluro. Adu harakpadagi gala paina chingkhatlubadagi police sing aduna phubadagi mathaktagi ontharai. Mahak ontharakpa uba matamda mahakki mamanaba jong changsilaktuna police sing adu amuk phurami. Police sing aduna amuk phurakpadagi mahaksu mathaktagi ontharai. Adudagi mayam horoktuna police sing aduga makhoiga pangphuda funarami. Announcement aduna mayam funariba marak aduda Tetsuo na fast tare haina laukthoi. Aduga Korea masa amana muka microphone dum munduna Junna first tare haina laukthoi. Asumna makhoi pulap fajanduna court na Japan gi siphai loina ohenki. Aduga makhoi su chatningda Jun gi mapa amadi machanupi thadoklamduna July 1939 da Nomanha hariba border manakta makhoi pulap train tongduna lakhi. Mafam ase aduki matik yamna kanba lanphamni makhoi su lan yaurami. Lan asi Russia gi mayokta soknabani. Russia na khulai phaba henbana makhoi chennarakhi. Makhoi maya mafam amada ising soklingai matamda ikang khangogdana churup thaktuna leiba nupa amada makokta nomaina kaptharakhi. Madu ubadagi makhoi kadadagi kaplaklibano khangdena makhoi loinan lotnai. Gari manungda leiba nupa amasu amuka makokta nomaina kaptharakhi. Yamna haiba sniper kapani pro ni Jun haifet khangladuna cover taw haramduna kanna cheli. Jun dasu yamna munna yengladuna kaplakpani adubu pankhide. Jun wall marum amada lumduna hand grenade ama langsinbadagi sniper gi pro adu yum amada chensinkre. Yum amada chensinkre khanglakpadagi Jun su changlaktuna koithithi. Aduga makhoi ani ngahak phunaraba matungda mahakki mamai gi fi adu kitang haidokluba matamda nupi oirami. Nupi adu makhoi mayam changnana pharaba matungda gari da haptuna purai. Nupi adugi posai sing adu haidoktuna yenglami. Nupi adugi photo ama makhoi mayamna munnaba matamda segairami. Photo adu segaiba uba matamda nupi adu kaplai. Japan gi kem yoraba matungda kanana tharakpano hangaduna nupi adu yama tamthina phurami. Nupi aduna aigi ming Serai kawi Heller dagini. Nangna aigi ipa hatringai matamda imabu rap tawki aduga aibusu rap tawki. Munna taw Chinada aiga manaba kaya ama lai. Chinana nakhoida kari su maithiroi. Aina kaidongdasu nakhoina tawkriba phattaba mayamsing adu ngakpiba ngamloi. Adu harakpadagi captain adu sauraduna tannaurabi khusa adu nungthanga thomjalli. Maramdi mahakki khut aduna Japan lanmi kaya ama sikhibagi. Jundi hotnaba leplamde mahakna lamjen chelingai matamda nupi du puthokpadu urami. Nongalaga makhoi mayam pulap leptuna kanagumba ama laktawre haiduna ngainarami. Phone tawraktuna lakani haina ngairiba nupaduna mahakki manakta oina laao haina kaurakpadagi makhoi mayam chelaktuna thengnare. Lakliba nupadu kanasu oiramdre Tetsuo oirami. Aduga mukai haiba nupa amana aiba sema puthorai. Che adugi marolna ikaidrabadi Tetsuo da nahakki phammadu pithoktuna Hankro ani subadana aikhoigi yamna loyalty impair oirabadi harakiri tawguna siu. Harakiri haibadi masagi mabukta masamtana thanga thinjandaduna suicide tawba adubani. Adu haibadagi hana leramliba general adu masa mathanda thanga thinjanjai. Aduga Tetsuo na nupadugi makokto amuk kakthattuna ai Tetsuo ni haiduna Junda munna yenglaga gari mathakka leptuna aina mafam masdaista laklibase Soviet ki tiangsing thugaibani aina soidana Imperial soldier gi asengba power adu makhoida utkani. Mafam adugi phampari basing adu Tetsuo na muka kauksanduna makhoi mayamde advice pirami. Imperial soldier di nongmai maru loikrabasu thang paina chensan gadabani thang yaugdrabasu khutna makhoiga funagadabani. Imperial soldier di lanphamda sidriba fawba khak mai laina cheloidabani. Aikoina ngamba yai natraga sikhibasu yai. Aduga aikoina ahanbada tawgadariba thabak ase Khalkin hariba turel ase aikoina thong ama sagadabani. Madugi thong adu pung nifuni pangi manungda loisangadabani. Aduga ani subadana mi yangkai khak masa mathanda suicide tawduna teng thugainabagidamakta khangatgadabani. Officer khudingma aiga loina lepminagadabani makhoiba lamjingnabagidamakta. Aduga mukai makhoigi list ama hayang aigi table mathakka thamu. Hairamduna makhoigi meeting adu loisanki. Jun mapana lamjen chenbadu Tetsuo su urami.
Junna lamjan chenba loiraga Serai gi manaka laktuna ngasai segai kiba photo du napsanduna amuk pirammi nupi ju tapna hawatuna lawraduna haramga yengami Junna aigi yumda nangumba ichan nupi ama lehawi aigi ming Jun Sikkim kawi haramduna tholai Tetsuona haikibagi matungina numit tadringai matamda makoina sariba thongodu yamna kanna loisinaba hotnarami loinaba hotnabaduna makoi ayukki chak pijaramde chak pijadabaduna maram oiraga jungna isingdagi nga ama pharaga chanaba tawrami tawriba thabak adu Tetsuo su loina urami numidang Jun hoi mayamna leiriba mafam aduda Tetsuo laktuna nga phabagi thabak tumlamdagi matamda chenba aikoina leiriba mafam asi sanabungni khanbro haiduna mafam aduda leiramba pot loina puthoktuna mai thananaba hotnarami Junna mahaki kumuk adu mai thadana kanna khamlami adubu karisu thoksadana mahaki kumuk adu su mai thadokhi nongalaga makoina semliba thong adu yengsinba Tetsuo sagol thoguna laklami Jun hoigi mapadu nat ama pharamdaduna thok nomlami Jungna aina phadi fakhibani phattaba army amana makoigi nat adu lokthokhtuna karemnaduna utladuna isingda langthokhi Jun hoigi mapa yorakpa matamda yamna kanna nombadagi Tetsuo kumtharaktuna masigi mapase kana na thabak tawbuna tholo haiduna Jun amadi makoi mari kokthoi Tetsuona hayeng masigumba mafam mastai khoina chatlabadi karam thokani engineer kangbuna makoi mari gi mafam masi semjangadabani aduga makoi marina makoi gi asoibase kokta haptuna puraga numit taraga halakadabani aduga Junda amuk marathon gi best runner nang lusingu haiduna ngasai nat langthokiba nupadu mathakta haptuna makoi mari puduna chatli aduga numit taraga halai makoi myam pholen amuka tawduna Tetsuona Jun amasung Jong makoi ani yauna makoi yankhai mayam maraktagi kokthokhtuna hayeng thengnagadoriba lan asiste suicide tawgadabani nakoina bomb puduna chatlaga yaknabagi tengsing adu thugaigadabani imperial soldier amagumna lan thengnagadabani sibada ikai khumnagadabani hek mai leina chalaklabadi aina soidana hatkani Korean ge lan misingbu aina ikai khumnagani masigum laba thongna phaba mission nasigidamakta Junna ai masigi thabak asi yawroi Tetsuona o asengba kari maramgino Junna aidi Korean lan mini Japan ge lan mi nate aikoi sibagi mission stage ta yawroi sifai amana Junda nongmai namduna kapa yabagi ayaba piu sir Tetsuona aina habasi eloi tabra Junna mafam stage ta lariba Korea amatana inde Tetsuona aina amuka hangli aina habasi eloi tabra Junna masi angawa phagi thabakni ado harakpadagi Tetsuona rifle ama lawduna Jun gi mathabakta sui Jun khara handoktuna amuka changsilaktuna lepi mangarak subadagi di hawat pangamkhidre Tetsuona haiba indaba singadu loina hato loina kakthalo hayeng aikoina chatringai mamangda hairamduna changki Jun Serai gi manaka thammi nupiduna nang karisu tawdabra ai soiduna numidangda hatlagani haiduna asumna sign tawguna tai maramdi China ga Korea ga lon manadabana maram oiraga aduga amuk Japan chingsi yamna fatte Korea amasung China si yamna pangi ai sibaki ai Japanese yamna hatpa ngamlaroi aina hinglabadi laman yamna khungani ai makoi loina hatkani asumna wari sanaringai matamda guard ani Jun gi mamanaba singna phuraduna Junna lairiba thongadu hangdoktuna karo haina kokhatli Junna Serai hana kahali mamanaba singna makti karigino hangduna chingkhatli Jun su karaktuna yamna singna kem aldagi nanthoraktuna hi tongduna chenanaba tawrami Jun kariguma makolama tabadagi kakhattuna yengluba matamda Soviet ki tiang mayam ama thawjilakpadu urami Jungna aikoi chu hatkiba tare Japan singi damakadi masina farabani lao haiduna khutpaiduna chingthai Junna makoina tongliba hidu inthoktuna makoigi hanagi manakta Soviet ki tiang mayam ama lae hainabagi damakta pau piba chelaklami matamduda fighter plane ama laktuna Junda kaptharai laibak phadana Jun su amata soogde aduga Serai su rifle paiduna Jun gi mateng pangnabagi damakka chelai Serai na rifle pairaga chelakpai matang siam phajai Serai na plane pairakliba mayokta leptuna em tamduna maki maming panduna Serai di maru ama haktang kapa sutarni haiduna plane gi engine da thaduna plane adu mai hauki plane thoriba nupadu su yam sathi nangda di hatlagi khalladuna Serai na lairiba mapadu chumna paisilaktuna machine gun adu khaptharakpani Serai upai laikhidre mafam mari mangada hena panki aduga plane adu su pokhaiki Jun chansilaktuna kongkhatpi Serai na yamna thuna chatlo nangi marupsingdo kalluro yamna wana hairamduna sikhi Soviet kangbuna Tetsuo hoina chatnanabani haina saramba thongadu hanin lansalai Tetsuo hoisu lai Jun makoigi mida to o haiduna kanna lawi mahakna lawbadu taraduna makoisu lepi
Jun makoi tamna chensilai Tetsuo Junda nomai em tami mikup amagi matungda makoi su ure Soviet ki teng mayam ama thaujalakpadu hek thaujalakpa haubaga Soviet kangmuna kapsalakpa haurai Tetsuo hoi su khudakta ready tawduna angamba thakta kapthorai Jun di mahaki manakta bom ama tarakpadagi ngehak gyan manguna taduna lay Japani kangbu su aduki matik mathauna lay Mangari mamanga thau drum amamam punsenduna masamaksu bom hapsanduna Soviet ki tengsing aduda thomjanduna teng khare thugai aduga mangari khare su miss oiki maramdi Russia gi kangbuna hana kapsalakpana maram oiraga aduga makoi mayam amuk chensalai teng mathakta yauriba machine kapasing aduna Japan lami khare su kapthaki palhaudabida yorokpasing aduna teng makhada changsanduna suicide bomber sing aduna Soviet ki tengsing adu thugai aduga hinghauriba Soviet ki kangbu sing adu Tetsuo thangna kakthaba yaw nomaina kapa yaw tawduna hatlami Jun gyan tarai Jun gi mamanaba ama ngasai thonggi nat lauthokkiba nupaduna namduna suicide tongnabagidamaka singduna purai Jun na nupadu phuduna nupaduda oina bomdu yansanduna narel laina siruro haiduna pusalakpa matamda mamanaba ama tenga takhaigi tawbudu uba matamda mahakna kannanabagidamaka chensalakhi adubu mamanabadusu kanmangam hauduna sikhi Tetsuo masada khara soktuna yamna wana Soviet ki tengsing adu molotov langsenduna thugairi aduga ngaihak leraga Soviet ki masing yamlaba teng mayam amaga amuka lai madu uba matamda makogi missing adu tunghanna chenarei Tetsuo apangbasa Imperial soldier di tunghalloidabani haiduna kaptuna hatli tunghanduna chalakpasing adu yaknabada tunghanduna chenbadu utkanu changsillu haiduna kapi Junsu tawriba thabaksing adu munna yengduna leirami Tetsuo nomai maru loikraba matamda tunghanna chalakpa ama phaduna chenganu makoiga fight taw haiba matamda Sipai aduna kinna thilamduna chenki mathwai hingnabagidamakta Tetsuo bom ama khunduna masamak suicide tawnanaba changi tawba matamda Jun laktuna kinna thinjalaktuna nangna madu tawraga makoi loina hatpa ngamgadra nang siba pamlabadi nathanta taw aikoi hui amagumna siroi sipai singse hannanaba order taw Tetsuo Imperial soldier di bhutka lan thengnarabasu mamangda changsangadabani matamduda kim laktuna Junda rifle na surai Tetsuo hogatuna Jun chingkhatuna mafam masista Imperial soldier ama oina sibagi khudong sabadu lae haiduna yeknabagi mayokta bom adu puduna changminnarai aduga Soviet ki teng amana kapsalakpadagi makoi ani gyan mangna takhi landa faraklaba Japani kangbu sing Jun amasung Tetsuo makoi loina February 1940 da Soviet ki prisoner war camp Konguksari mafam aduda makoi train tongduna purai mafam adugi leader na aikoi lanfanate aikoi se mara laiba mini kanana hana lan hawi aikoina Soviet Union gi toliba paisa sing adu singbaga loinana thabak suraga Soviet Union ga pungadabani haina farak liba lanfa sing adu da namduna haihallami Jun namadi Tetsuo di makoi di hairamde aduga leader do Tetsuo gi manakta muka sanglaktuna Japan gi hui leader Tetsuo nakoi gi national firal manaka tholao haikriba wasing do amuka hanna palla wasau Tetsuo khara tholaktuna aikoi sinmi nate mara laiba mi nate Imperial soldier ama oibagidamaka chakthoi aduga nakoida punsanba haibado nahaki right laite aduga makoigi misingda Imperial soldier di kaidongda sumai laitna cheloidabani nasana nasabu ikai khumnau aikoina hanba numittagi ikai khumnaba loinana aikoi lan amuka tawgani firan kongatuna long live our emperor haina kanna lawi kanamata khumlakte adu haibadagi rifle maningna tok he sudarakpani aduga umathaka yankhatuna thamlammi mafam amada muka makoi mayam puraktuna lefanduna leader amana Anton kauba makoi gi supervisor ni habinu pa makokthoi Anton kanasu oiramde Jun gi mamanaba Jong oirami Jong tholaktuna makoi mayam thabak su naba hairami wa haiba loiraba matungda Jun amasung Jong makoi ani thengnaraduna nang hinglamliba aidi warabani nang amuhanna uraroidra haina nang karisumta tawdabra Jun na ai kaisu tawde nang mafam astesta karam kanda lai Jong na ai tha ani gi mamanga lakpani mafam asi aina rule tawbani Jung na mafam astesta nang karisumta waraganu ngasai nat langthokiba nupado amuk changlai aduga Jong da he Korean gi hui nang nangangliba singdo ayamata taningdi hajuna usittana nganglami Jong na ai soikre hajuna tuminna leptuna lei aduga amuk aina madu soikre habadu hairakadawa manbra hajuna utup ama lawduna pudharakpani numidang Tetsuo makoi mayamna lairiba mafam aduda pusalai mayam changdana Japani kangbusingna maki fisingdo lokthokduna Tetsuo du kupsanduna kankhi Jun amasung Jong mi mai thabamda phaminaduna nahaki nakhongdo unna kariguma sohadba tarabadi
ꯅꯍꯥꯛꯁꯨ ꯁꯨꯃꯥꯏꯅ ꯃꯩ ꯊꯥꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯅꯣꯛꯑꯝꯃꯤ꯫ ꯅꯪꯒꯤ ꯈꯣꯡꯅ ꯅꯪꯒꯤ ꯄꯨꯟꯁꯤꯅꯤ, ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯆꯦꯛꯁꯤꯜꯂꯨ꯫ ꯑꯩ ꯃꯐꯝ ꯑꯁꯤꯗꯩꯁꯤꯗ ꯂꯩꯕ ꯄꯥꯝꯃꯤ, ꯖꯄꯥꯟ ꯑꯃꯠꯇꯅ ꯍꯨꯏꯁꯨ ꯀꯧꯗ꯭ꯔꯦ꯫ ꯖꯨꯟꯅ ꯑꯩꯈꯣꯏ ꯂꯥꯜꯂꯣꯏꯕꯒ ꯌꯨꯝꯗ ꯍꯟꯒꯗꯕꯅꯤ꯫ ꯖꯨꯡꯅ ꯑꯩꯗꯤ ꯍꯜꯂꯔꯣꯏ, ꯃꯐꯝ ꯑꯁꯤꯗꯩꯁꯤꯗ ꯑꯩ ꯔꯤꯛꯁꯣꯁꯨ ꯊꯧꯗ꯭ꯔꯦ, ꯌꯨ ꯊꯛꯄꯁꯤꯅ ꯌꯨꯝ ꯅꯤꯡꯁꯤꯡꯉꯤ꯫ ꯌꯨꯟꯁꯣ ꯀꯤꯝꯁꯨ ꯀꯔꯤꯁꯨ ꯇꯧꯔꯝꯂꯣꯏ, ꯑꯩ ꯃꯍꯥꯛꯄꯨ ꯅꯤꯡꯁꯤꯡꯉꯤ꯫ ꯃꯌꯥꯝ ꯆꯥꯃꯤꯟꯅꯔꯤꯉꯩ ꯃꯇꯝꯗ ꯇꯦꯠꯁꯨꯌꯣꯅ ꯂꯣꯏꯅ ꯍꯧꯒꯠꯂꯣ, ꯑꯩꯈꯣꯏꯒꯤ ꯏꯝꯄꯥꯌꯔꯕꯨ ꯏꯀꯥꯏ ꯈꯨꯝꯅꯗꯕꯗꯨ ꯃꯗꯨ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗꯩꯁꯤꯗ ꯂꯩꯕꯁꯤꯡ ꯑꯗꯨ ꯃꯗꯨ ꯌꯥꯗꯕ ꯌꯥꯎꯕ꯭ꯔꯥ, ꯍꯧꯒꯠꯂꯨ꯫ ꯖꯨꯟꯅ ꯆꯥꯃꯤꯟꯅꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯍꯧꯒꯠꯀꯦ ꯇꯧꯏ꯫ ꯖꯨꯟꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯁꯨ ꯗꯔꯀꯥꯔ ꯂꯩꯇꯦ, ꯑꯗꯨꯝ ꯆꯥꯎ ꯍꯥꯏꯗꯨꯅ ꯈꯥꯝꯃꯤ꯫ ꯇꯦꯠꯁꯨꯌꯣ ꯖꯨꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, ꯄ꯭ꯔꯥꯏꯚꯦꯠ ꯖꯨꯟ ꯍꯧꯒꯠꯂꯨ꯫ ꯖꯨꯟ ꯑꯗꯨꯝ ꯐꯝꯗꯨꯅ ꯂꯩ꯫ ꯑꯅꯤꯔꯛ ꯀꯧꯔꯛꯄꯗꯨꯗ ꯖꯨꯟ ꯍꯧꯒꯠꯇꯨꯅ, ꯑꯩꯈꯣꯏ ꯅꯈꯣꯏꯒꯤ ꯃꯤ ꯑꯣꯏꯗ꯭ꯔꯦ, ꯑꯩꯈꯣꯏ ꯏꯝꯄꯦꯔꯔ ꯁꯣꯜꯖꯔ ꯅꯝꯗꯨꯅ ꯑꯣꯏꯍꯟꯕꯒꯤ ꯂꯣ ꯂꯩꯇꯦ꯫ ꯁꯣꯚꯤꯌꯦꯠ ꯀꯥꯡꯕꯨꯁꯨ ꯄꯨꯟꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯕꯗꯨ ꯃꯗꯨ ꯉꯝꯂꯣꯏ꯫ ꯅꯪꯅ ꯑꯩꯈꯣꯏꯗ ꯈꯨꯠꯂꯥꯏ ꯄꯥꯏꯍꯟꯅꯕꯒꯤ ꯔꯥꯏꯠꯁꯨ ꯂꯩꯇꯦ꯫ ꯅꯤꯡꯁꯤꯡꯉꯨ, ꯑꯩ ꯄ꯭ꯔꯥꯏꯚꯦꯠ ꯖꯨꯟ ꯑꯣꯏꯗ꯭ꯔꯦ, ꯑꯗꯨꯒ ꯑꯩꯗꯤ ꯀꯣꯔꯤꯌꯥꯟꯒꯤ ꯃꯥꯔꯥꯊꯣꯟ ꯆꯦꯟꯕ ꯃꯤꯅꯤ꯫ ꯅꯪꯗꯤ ꯑꯉꯥꯎꯕ ꯃꯤꯅꯤ꯫ ꯀꯣꯂꯣꯅꯦꯜ ꯀꯀꯨꯔꯥꯁꯨ ꯅꯪꯅ ꯊꯥꯡꯅ ꯊꯤꯟꯖꯤꯜꯍꯟꯗꯨꯅ ꯁꯤꯍꯟꯈꯤ꯫ ꯑꯗꯨ ꯍꯥꯏꯕꯗꯒꯤ ꯇꯦꯠꯁꯨꯌꯣꯅ ꯁꯥꯎꯅ ꯀꯤꯟꯅ ꯊꯤꯟꯖꯤꯜꯂꯛꯏ, ꯑꯗꯨꯒ ꯃꯈꯧꯔꯤ ꯃꯦꯠꯇꯨꯅ ꯍꯥꯠꯀꯦ ꯇꯧꯕ ꯃꯇꯝꯗ ꯃꯌꯥꯝ ꯆꯪꯂꯛꯇꯨꯅ ꯈꯥꯝꯗꯣꯛꯅꯩ꯫ ꯃꯌꯥꯝ ꯆꯪꯂꯛꯇꯨꯅ ꯈꯥꯝꯗꯣꯛꯅꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯒꯤ ꯂꯤꯗꯔꯗꯨ ꯂꯥꯛꯇꯨꯅ, ꯅꯈꯣꯏ ꯆꯥꯛ ꯂꯥꯝꯗꯦ, ꯐꯨꯅꯕꯒꯤ ꯄꯥꯡꯒꯜ ꯌꯥꯎꯔꯤ, ꯁꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯐꯨꯅꯧ ꯍꯥꯏꯗꯨꯅ ꯊꯥꯡ ꯑꯃ ꯊꯥꯗꯔꯛꯏ꯫ ꯃꯈꯣꯏ ꯑꯅꯤ ꯊꯥꯡꯗꯨ ꯃꯨꯟꯅꯩ꯫ ꯇꯦꯠꯁꯨꯌꯣꯅ ꯊꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯖꯨꯟꯗꯨ ꯍꯥꯠꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯆꯞ ꯆꯞ ꯍꯦꯛꯇ ꯍꯥꯏꯊꯔꯛꯄꯅꯤ꯫ ꯉꯥꯏꯍꯥꯛ ꯐꯨꯅꯔꯕ ꯃꯇꯨꯡꯗ ꯖꯨꯟꯅ ꯊꯥꯡ ꯑꯗꯨ ꯑꯃꯨꯛ ꯄꯥꯏꯔꯗꯨꯅ ꯇꯦꯠꯁꯨꯌꯣꯒꯤ ꯃꯅꯥꯛꯄꯨ ꯊꯥꯡ ꯑꯗꯨ ꯌꯨꯡꯁꯟꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯃꯄꯥꯟꯗ ꯊꯧꯔꯤꯅ ꯌꯥꯟꯗꯨꯅ ꯊꯝꯈꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯑꯃꯨꯛ ꯄꯨꯂꯞ ꯂꯦꯞꯍꯟꯗꯨꯅ ꯃꯈꯣꯏꯒꯤ ꯃꯈꯣꯡꯁꯤꯡ ꯑꯗꯨ ꯎꯟꯅ ꯆꯥꯊꯠꯄ꯭ꯔꯥ ꯁꯣꯛꯍꯟꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯆꯦꯛ ꯇꯧꯔꯝꯃꯤ꯫ ꯆꯦꯛ ꯇꯧꯕ ꯃꯇꯝꯗ ꯖꯨꯟꯒꯤ ꯃꯃꯥꯟꯅꯕ ꯑꯃ ꯎꯟꯅ ꯁꯣꯛꯍꯟꯂꯝꯕꯗꯒꯤ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯆꯤꯡꯊꯣꯛꯈꯤ꯫ ꯃꯃꯥꯟꯅꯕꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯈꯤ, ꯑꯩꯍꯥꯛ ꯈꯣꯡ ꯁꯣꯛꯄ ꯇꯥꯔꯒꯁꯨ ꯊꯕꯛ ꯑꯗꯨꯝ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯏꯖꯕꯗꯨ ꯑꯃꯠꯇ ꯇꯥꯕꯤꯈꯤꯗꯦ꯫ ꯎꯟꯕꯨ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯃꯌꯥꯝ ꯆꯥꯅꯕ ꯊꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯀꯔꯤꯅꯣ ꯈꯔ ꯆꯥꯅꯕꯒꯤꯗꯃꯛ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯖꯣꯡ ꯆꯪꯂꯛꯇꯨꯅ ꯐꯥꯔꯝꯃꯤ꯫ ꯖꯣꯡꯅ ꯅꯍꯥꯛꯅ ꯆꯥꯒꯦ ꯇꯧꯔꯤꯕ ꯄꯣꯠ ꯑꯗꯨ ꯊꯝꯃꯣ, ꯑꯗꯨꯒ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯔꯤꯉꯩ ꯃꯇꯝꯗ ꯁꯣꯚꯤꯌꯦꯠ ꯀꯥꯡꯕꯨ ꯆꯪꯂꯛꯇꯨꯅ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯁꯣꯚꯤꯌꯦꯠ ꯀꯥꯡꯕꯨ ꯆꯪꯂꯛꯄꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯖꯣꯡꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗꯨ ꯃꯍꯥꯛꯅ ꯐꯥꯕ ꯁꯥꯗꯨꯅ ꯄꯨꯊꯣꯛꯂꯛꯏ꯫ ꯁꯣꯚꯤꯌꯦꯠꯀꯤ ꯂꯤꯗꯔꯗꯨꯅ ꯆꯥꯅꯕ ꯊꯝꯐꯝꯗ ꯍꯨꯔꯥꯟꯕ ꯑꯃ ꯆꯪꯂꯝꯃꯦ꯫ ꯗꯥꯎ ꯌꯥꯕꯅ ꯑꯦꯟꯇꯣꯟꯅ ꯐꯥꯔꯦ, ꯃꯍꯥꯛ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯝꯃꯤ꯫ ꯅꯨꯄꯥꯗꯨꯅ, ꯖꯨꯡ ꯃꯈꯣꯏꯗ ꯍꯥꯏꯌꯨ ꯑꯩ ꯕ꯭ꯔꯦꯗ ꯆꯥꯗꯦ ꯍꯥꯏꯅ, ꯑꯩ ꯌꯥꯝꯅ ꯀꯤꯌꯦ ꯍꯥꯏꯅ ꯀꯟꯅ ꯀꯞꯇꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯨꯡꯗꯤ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇꯦ, ꯃꯤꯒꯤ ꯃꯈꯥꯗ ꯌꯥꯎꯔꯨꯕꯅ꯫ ꯅꯨꯄꯥꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯃꯤꯡ ꯀꯧꯗꯨꯅ, ꯑꯩ ꯌꯨꯝꯗ ꯍꯤꯡꯅ ꯍꯟꯕ ꯄꯥꯝꯃꯤ ꯍꯥꯏꯅ ꯀꯞꯇꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇꯦ, ꯑꯗꯨꯝ ꯍꯥꯠꯇꯣꯛꯈ꯭ꯔꯦ꯫ ꯖꯨꯡ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯖꯨꯟꯅ ꯃꯍꯥꯛꯀꯤ ꯄꯥꯝꯕꯣꯝꯒꯤ ꯕꯦꯜꯠ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ, ꯃꯁꯤꯒꯤꯔꯥ? ꯃꯁꯤꯅ ꯅꯪꯒꯤ ꯃꯔꯨꯞꯇꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕ꯭ꯔꯥ? ꯅꯪꯕꯨ ꯃꯤꯔꯣ? ꯖꯨꯡꯅ, ꯑꯩ ꯃꯤ ꯅꯠꯇꯦ, ꯑꯩ ꯖꯨꯡ ꯅꯠꯇꯦ, ꯑꯩ ꯑꯦꯟꯇꯣꯅꯤ, ꯑꯦꯟꯇꯣꯟ꯫ ꯅꯪ ꯀꯩꯁꯨꯝꯇ ꯈꯪꯗꯦ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨꯒꯤ ꯃꯇꯥꯡꯗ꯫ ꯅꯪ ꯑꯩꯗ ꯋꯥ ꯑꯃꯠꯇ ꯉꯥꯡꯂꯛꯀꯅꯨ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤ꯫ ꯖꯨꯟ ꯅꯨꯃꯤꯗꯥꯡ ꯁꯣꯚꯤꯌꯦꯠꯀꯤ ꯀꯦꯝꯞ ꯃꯅꯨꯡꯗ ꯂꯝꯖꯦꯟ ꯆꯦꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯝꯖꯦꯟ ꯆꯦꯟꯕꯗꯨ ꯇꯦꯠꯁꯨꯌꯣꯁꯨ ꯎꯔꯝꯃꯤ꯫ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯁꯣꯏ ꯆꯦꯛꯁꯤꯟꯗꯦ ꯍꯥꯏꯗꯨꯅ ꯖꯨꯡꯅ ꯅꯨꯄꯥ ꯑꯃ ꯐꯨꯕꯗꯒꯤ ꯃꯊꯛꯇꯒꯤ ꯑꯣꯟꯊꯔꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨ ꯎꯗ ꯂꯦꯡꯁꯤꯟꯗꯨꯅ ꯁꯤꯈꯤ꯫ ꯇꯦꯠꯁꯨꯌꯣ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯁꯥꯎꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯖꯨꯡꯗ ꯀꯤꯟꯅ ꯊꯤꯟꯖꯤꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯊꯛꯇꯒꯤ ꯑꯣꯟꯊꯃꯤꯟꯅꯔꯛꯈꯤ꯫ ꯖꯨꯡꯅ ꯇꯦꯠꯁꯨꯌꯣꯗ ꯑꯃꯨꯛꯀ ꯐꯨꯕꯗꯒꯤ ꯖꯨꯟ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯥꯝꯗꯣꯛꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯑꯃꯨꯛ ꯐꯨꯔꯛꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯣꯔꯤꯌꯥ ꯑꯃꯁꯨꯡ ꯖꯄꯥꯟ ꯃꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯂꯦꯞꯅꯗꯨꯅ ꯃꯈꯣꯏ ꯄꯪꯐꯨꯗ ꯐꯨꯅꯕ ꯍꯧꯔꯛꯏ꯫ ꯐꯨꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯒꯤ ꯂꯤꯗꯔꯗꯨꯅ, ꯃꯁꯤꯗꯩꯁꯤꯗ ꯃꯤꯅꯨꯡꯁꯤ ꯑꯃꯠꯇ ꯂꯩꯇꯦ, ꯃꯁꯤ ꯀꯅꯥꯅ ꯊꯣꯛꯍꯟꯕꯅꯣ ꯍꯥꯏꯗꯨꯅ ꯐꯨꯅꯕꯗ ꯌꯥꯎꯕ ꯃꯈꯣꯏ ꯈꯔ ꯍꯥꯟꯅ ꯀꯥꯞꯊꯣꯛꯇꯨꯅ ꯍꯥꯠꯈꯤ꯫ ꯑꯗꯨꯒ ꯃꯊꯪꯗ ꯖꯨꯟ ꯑꯃꯁꯨꯡ ꯇꯦꯠꯁꯨꯌꯣ ꯌꯥꯎꯅ ꯃꯈꯣꯏ ꯑꯍꯨꯝꯈꯛ ꯀꯥꯞꯅꯕ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯂꯥꯜ ꯂꯥꯛꯄꯒꯤ ꯑꯦꯂꯥꯔꯝ ꯈꯣꯡꯂꯛꯏ꯫ ꯃꯗꯨꯒꯤ ꯃꯔꯝꯅ ꯃꯈꯣꯏ ꯍꯥꯠꯈꯤꯗꯦ꯫ ꯑꯗꯨꯒ ꯒꯥꯔꯤ ꯈꯔ ꯂꯥꯛꯇꯨꯅ ꯗ꯭ꯔꯦꯁ ꯂꯪꯊꯔꯛꯏ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ, ꯌꯥꯝꯅ ꯊꯨꯅ ꯗ꯭ꯔꯦꯁꯁꯤꯡ ꯑꯗꯨ ꯁꯦꯠꯆꯜꯂꯣ, ꯖꯔꯃꯟꯅ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯥꯜ ꯂꯥꯛꯑꯦ, ꯁ꯭ꯇꯥꯂꯤꯟꯗ ꯅꯈꯣꯏ ꯀꯧꯔꯤ꯫ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯇꯕꯁꯤꯡ ꯑꯗꯨ ꯃꯊꯛꯇꯒꯤ ꯀꯥꯞꯊꯔꯛꯄ ꯍꯧꯔꯛꯏ꯫ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯐꯤꯖꯣꯜꯁꯤꯡ ꯑꯗꯨ ꯁꯦꯠꯆꯜꯂꯤ꯫ ꯖꯣꯡꯅ ꯃꯐꯝ ꯑꯗꯨꯗ ꯇꯥꯔꯤꯕ ꯂꯤꯗꯔꯗꯨꯗ ꯍꯥꯠꯅꯅꯕ ꯇꯧꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯈꯨꯗꯣꯡꯆꯥꯕ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯍꯟꯈꯤ꯫ ꯐꯤ ꯁꯦꯠꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯇꯦꯠꯁꯨꯌꯣꯁꯨ ꯅꯣꯡꯃꯩ ꯅꯝꯗꯨꯅ ꯁꯦꯠꯍꯟꯈꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯖꯔꯃꯟꯒ ꯂꯥꯟ ꯊꯦꯡꯅꯅꯕ ꯆꯦꯟꯁꯤꯟꯅꯔꯛꯏ꯫ ꯍꯥꯟꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯕ ꯖꯔꯃꯟꯒꯤ ꯀꯥꯡꯕꯨꯁꯤꯡꯅ ꯃꯦꯆꯤꯟ ꯒꯟꯅ ꯈꯞꯊꯔꯛꯄꯅ ꯃꯈꯣꯏ ꯐꯅꯌꯥꯝꯗꯤ ꯁꯤꯔꯦ꯫ ꯁꯣꯚꯤꯌꯦꯠꯀꯤꯗꯤ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯗꯕꯒ ꯂꯣꯏꯅꯅ ꯃꯤ ꯂꯣꯏꯅꯃꯛ ꯅꯣꯡꯃꯩ ꯄꯤꯔꯝꯗꯦ꯫ ꯃꯐꯝ ꯑꯗꯨꯗ ꯖꯨꯡꯁꯨ ꯅꯣꯡꯃꯩꯅ ꯄꯥꯟꯈꯤ꯫ ꯖꯔꯃꯟ ꯀꯥꯡꯕꯨꯅ ꯁꯣꯚꯤꯌꯦꯠ ꯀꯥꯡꯕꯨꯕꯨ ꯖꯣꯝꯕꯤ ꯍꯥꯠꯄꯒꯨꯝꯗꯅ ꯌꯥꯝꯅ ꯂꯥꯏꯅ ꯍꯥꯠꯈ꯭ꯔꯦ꯫ ꯖꯨꯟꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯖꯣꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯣꯡꯈꯠꯂꯤ꯫ ꯖꯨꯡꯅ, ꯀꯌꯥꯗ ꯐꯠꯈꯤꯗ꯭ꯔꯕꯅꯣ ꯑꯩꯍꯥꯛꯀꯤ ꯄꯨꯟꯁꯤꯁꯦ, ꯑꯩ ꯍꯤꯡꯕ ꯄꯥꯝꯃꯤ, ꯑꯩ ꯁꯣꯏꯈ꯭ꯔꯦ ꯖꯨꯟ꯫ ꯌꯨꯟꯁꯣ ꯀꯤꯝꯒꯤ ꯐꯣꯇꯣ ꯑꯃ ꯄꯨꯊꯣꯛꯂꯛꯇꯨꯅ, ꯑꯩ ꯌꯨꯟꯁꯣ ꯀꯤꯝꯕꯨ ꯎꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯀꯞꯄꯤ꯫
ꯑꯗꯨꯒ ꯖꯨꯟ ꯃꯐꯝ ꯑꯁꯤꯗ ꯂꯩꯌꯨ ꯃꯄꯥꯟ ꯊꯣꯛꯀꯅꯨ ꯍꯥꯏꯔꯝꯗꯨꯅ ꯁꯤꯈꯤ꯫ ꯇꯨꯡ ꯍꯟꯅ ꯆꯠꯂꯛꯄꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯂꯤꯗꯔꯗꯨꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯤ, ꯃꯗꯨ ꯎꯕꯗ ꯇꯦꯠꯁꯤꯑꯣꯅ ꯃꯥꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯉꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯖꯔꯃꯟꯅ ꯇꯦꯡ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯟ ꯑꯗꯨ ꯊꯨꯞꯆꯟꯈ꯭ꯔꯦ꯫ ꯂꯥꯟ ꯑꯗꯨ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯇꯦꯠꯁꯤꯑꯣ ꯊꯣꯛꯂꯛꯈꯤ, ꯑꯗꯨꯒ ꯖꯨꯟꯗꯤ ꯖꯔꯃꯟ ꯑꯥꯔꯃꯤꯒꯤ ꯐꯤꯖꯣꯜꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯇꯦꯠꯁꯤꯑꯣ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯂꯧꯊꯣꯛꯂꯤꯕ ꯖꯔꯃꯟꯒꯤ ꯐꯤꯖꯣꯜ ꯑꯗꯨ ꯇꯦꯠꯁꯤꯑꯣꯗ ꯂꯪꯁꯤꯜꯂꯛꯇꯨꯅ ꯆꯤꯡ ꯑꯁꯤ ꯂꯥꯟꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯃꯗꯨ ꯁꯦꯠꯄ ꯗꯔꯀꯥꯔ ꯑꯣꯏ꯫ ꯇꯦꯠꯁꯤꯑꯣꯅ ꯅꯪ ꯀꯗꯥꯏꯗ ꯆꯠꯅꯅꯕ ꯄ꯭ꯂꯥꯟ ꯇꯧꯔꯤꯕꯅꯣ? ꯖꯨꯟꯅ ꯖꯔꯃꯟꯒꯤ ꯃꯐꯝꯗ ꯍꯥꯏꯗꯨꯅ ꯐꯤꯖꯣꯜ ꯑꯗꯨ ꯁꯦꯠꯆꯤꯜꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯤꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯇꯦꯠꯁꯤꯑꯣ ꯆꯠꯄ ꯉꯝꯗ꯭ꯔꯗꯨꯅ ꯇꯨꯊꯈꯤ꯫ ꯖꯨꯟ ꯆꯪꯂꯛꯇꯨꯅ ꯍꯨꯒꯠꯄꯤ꯫ ꯃꯐꯝ ꯑꯃꯗ ꯃꯩ ꯍꯧꯗꯨꯅ ꯄꯣꯊꯥꯔꯗꯨꯅ ꯖꯨꯟꯒꯤ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯆꯥꯅꯕ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯇꯦꯠꯁꯤꯑꯣꯗ ꯄꯤꯗꯨꯅ ꯈꯔ ꯈꯔ ꯆꯥꯃꯤꯟꯅꯩ꯫ ꯖꯨꯟꯅ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤꯁꯦ ꯆꯨꯝꯃꯦ, ꯖꯔꯃꯟ ꯌꯧꯅꯅꯕ꯫ ꯇꯦꯠꯁꯤꯑꯣꯅ ꯅꯪ ꯖꯔꯃꯟꯒꯤ ꯃꯐꯝꯗ ꯌꯧꯔꯕꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯟꯕꯗꯨ ꯃꯗꯨ ꯑꯔꯥꯏꯕ ꯑꯣꯏꯔꯣꯏ꯫ ꯖꯨꯟꯅ ꯅꯪ ꯂꯥꯛꯄ ꯄꯥꯝꯗ꯭ꯔꯕꯗꯤ ꯂꯥꯛꯀꯅꯨ꯫ ꯇꯦꯠꯁꯤꯑꯣꯅ ꯅꯪꯅ ꯑꯩꯈꯣꯏ ꯑꯅꯤ ꯐꯨꯅꯕ ꯃꯇꯝꯗ ꯅꯪꯅ ꯑꯩ ꯍꯥꯠꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯖꯨꯟ ꯀꯔꯤꯁꯨ ꯈꯨꯝꯗꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯍꯤꯡ ꯑꯃ ꯃꯈꯣꯏ ꯑꯅꯤ ꯄꯣꯊꯥꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯖꯔꯃꯟꯒꯤ ꯃꯥꯏꯀꯩꯗ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯃꯤꯟꯅꯩ꯫ ꯈꯔ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯌꯨꯝ ꯈꯔ ꯇꯥꯕꯗꯨ ꯎꯔꯝꯃꯤ꯫ ꯖꯨꯟꯗꯤ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯤ, ꯑꯗꯨꯒ ꯇꯨꯡ ꯍꯜꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯇꯦꯠꯁꯤꯑꯣ ꯂꯩꯕ ꯎꯔꯝꯗꯦ꯫ ꯑꯃꯨꯛ ꯀꯥꯈꯠꯂꯨꯕ ꯃꯇꯝꯗ ꯇꯦꯠꯁꯤꯑꯣꯗꯨ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯄꯨꯛꯇ ꯅꯣꯡꯃꯩ ꯃꯔꯨ ꯑꯃ ꯄꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯖꯨꯟꯅ ꯄꯣꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯗꯨꯅ ꯌꯨꯝ ꯑꯃꯗ ꯄꯨꯁꯤꯟꯗꯨꯅ ꯍꯤꯗꯥꯛ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯃꯠꯇ ꯐꯪꯈꯤꯗꯦ꯫ ꯑꯗꯨꯒ ꯇꯦꯠꯁꯤꯑꯣꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯑꯩ ꯍꯤꯗꯥꯛ ꯂꯧꯕ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯀꯦ ꯇꯧꯕ ꯃꯇꯝꯗ ꯇꯦꯠꯁꯤꯑꯣꯅ ꯖꯨꯟ ꯁꯤꯀꯤꯝ ꯀꯧꯔꯛꯇꯨꯅ ꯆꯠꯈ꯭ꯔꯅꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯏ꯫ ꯖꯨꯟꯅꯁꯨ ꯈꯪꯂꯗꯨꯅ ꯑꯩ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤ ꯍꯥꯏꯔꯝꯗꯨꯅ ꯃꯄꯥꯟ ꯊꯣꯛꯂꯛꯇꯨꯅ ꯍꯤꯗꯥꯛ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯖꯔꯃꯟꯒꯤ ꯀꯥꯡꯕꯨ ꯂꯥꯛꯄꯗ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯖꯔꯃꯟꯒꯤ ꯂꯤꯗꯔ ꯑꯃꯗ ꯍꯥꯏꯖꯔꯝꯃꯤ, ꯑꯩ ꯖꯄꯥꯅꯤꯁꯀꯤ ꯁꯤꯐꯥꯏꯅꯤ, ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯦ, ꯑꯩꯈꯣꯏꯒ ꯅꯈꯣꯏꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ꯫ ꯂꯤꯗꯔꯗꯨꯅ ꯃꯍꯥꯛꯀꯤ ꯐꯤꯖꯣꯜ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯐꯥꯖꯤꯜꯍꯟꯈꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯐꯤꯖꯣꯜꯗ ꯔꯨꯁꯤꯌꯥꯒꯤ ꯐꯤꯖꯣꯜ ꯌꯥꯎꯔꯤ꯫ ꯖꯨꯟꯅ ꯑꯩ ꯖꯄꯥꯅꯤꯁ ꯁꯣꯜꯖꯔꯅꯤ, ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃ ꯁꯤꯗꯣꯔꯦ, ꯃꯍꯥꯛꯄꯨ ꯃꯇꯦꯡ ꯄꯥꯡꯉꯨ ꯍꯥꯏꯅ ꯀꯟꯅ ꯍꯥꯏꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯇꯥꯗꯅ ꯄꯨꯈꯤ꯫ ꯖꯨꯟꯅ ꯇꯦꯠꯁꯤꯑꯣ ꯍꯥꯏꯅ ꯀꯟꯅ ꯀꯧꯖꯔꯝꯃꯤ꯫ ꯇꯦꯠꯁꯤꯑꯣꯁꯨ ꯃꯍꯥꯛꯅ ꯀꯧꯕꯗꯨ ꯇꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯈꯨꯝꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯑꯗꯨ ꯂꯩꯈꯤꯗꯦ꯫ ꯇꯦꯠꯁꯤꯑꯣꯁꯨ ꯇꯞꯅ ꯃꯤꯠ ꯎꯏꯁꯟꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯖꯔꯃꯟ ꯀꯥꯡꯕꯨꯁꯤꯡ ꯂꯥꯛꯇꯨꯅ ꯑꯇꯩ ꯑꯇꯩ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯤꯕ ꯍꯧꯔꯛꯈꯤ꯫ ꯆꯍꯤ 3ꯒꯤ ꯃꯇꯨꯡꯗ ꯇꯦꯠꯁꯤꯑꯣ ꯖꯔꯃꯟ ꯀꯥꯡꯕꯨꯗ ꯌꯥꯎꯔꯗꯨꯅ ꯅꯣꯔꯃꯟꯗꯦꯗ ꯂꯥꯛꯇꯨꯅ ꯑꯦꯂꯥꯏꯠ ꯀꯥꯡꯕꯨꯒ ꯂꯥꯟꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕꯗꯨ ꯌꯥꯎꯔꯝꯃꯤ꯫ ꯇꯦꯠꯁꯤꯑꯣ ꯆꯥꯔꯤꯉꯩ ꯃꯇꯝꯗ ꯖꯨꯟ ꯃꯥꯟꯕ ꯅꯨꯄꯥ ꯑꯃ ꯎꯕꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯍꯔꯥꯎꯅ ꯆꯦꯟꯁꯜꯂꯨꯕ ꯃꯇꯝꯗ ꯖꯨꯟ ꯑꯣꯏꯔꯝꯗꯦ꯫ ꯇꯦꯠꯁꯤꯑꯣ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯃꯈꯣꯏ ꯃꯌꯥꯝ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯊꯕꯛ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯆꯥꯛ ꯆꯥꯅꯕꯒꯤ ꯕꯦꯜ ꯇꯥꯔꯛꯇꯨꯅ ꯃꯌꯥꯝ ꯄꯨꯂꯞ ꯆꯪꯅꯔꯛꯏ, ꯑꯗꯨꯕꯨ ꯇꯦꯠꯁꯤꯑꯣꯗꯤ ꯆꯥꯛ ꯆꯥꯕꯗꯨ ꯆꯪꯗꯕꯤꯗ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯃꯈꯥꯗ ꯃꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯃꯈꯛ ꯂꯝꯖꯦꯟ ꯆꯦꯜꯂꯛꯏ꯫ ꯃꯍꯥꯛ ꯆꯦꯜꯂꯛꯄꯗꯨ ꯎꯕ ꯃꯇꯝꯗ ꯇꯦꯠꯁꯤꯑꯣ ꯌꯥꯝꯅ ꯊꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯡꯗ ꯆꯦꯟꯁꯤꯟꯗꯨꯅ ꯂꯦꯞꯄꯤ꯫ ꯅꯨꯄꯥꯗꯨ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗꯦ, ꯖꯨꯟ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯎꯅꯕ ꯃꯇꯝꯗ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡꯅ ꯏꯀꯣꯏ ꯀꯣꯏ, ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯇꯦꯠꯁꯤꯑꯣꯅ ꯑꯩꯗꯤ ꯅꯪ ꯁꯤꯔꯝꯂꯅꯤ ꯍꯥꯏꯅ ꯈꯜꯂꯨꯔꯦ, ꯑꯗꯨꯕꯨ ꯅꯪꯗꯤ ꯏꯁꯇꯔꯟ ꯕꯇꯥꯂꯦꯟꯗ ꯂꯩꯔꯝꯂꯦ꯫ ꯅꯪ ꯀꯔꯝꯕ ꯃꯇꯝꯗ ꯅꯣꯔꯃꯟꯗꯦꯗ ꯂꯥꯛꯏ? ꯖꯨꯟ ꯇꯞꯅ ꯂꯩꯊꯣꯛꯂꯛꯇꯨꯅ ꯅꯪ ꯀꯔꯤ ꯍꯥꯏꯈ꯭ꯔꯕꯒꯦ, ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯕ ꯌꯥꯒꯗ꯭ꯔꯥ? ꯖꯨꯟꯗꯣ తాꯕ ꯉꯝꯕꯒꯤ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯍꯟꯊꯔꯝꯂꯦ, ꯃꯍꯥꯛꯀꯤ ꯅꯥꯀꯣꯡꯗ ꯁꯣꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ꯫ ꯇꯦꯠꯁꯤꯑꯣꯁꯨ ꯈꯪꯂꯝꯃꯤ ꯃꯍꯥꯛ ꯀꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯖꯨꯟꯒꯤ ꯅꯥꯀꯣꯡ ꯑꯗꯨ ꯁꯣꯛꯈꯤꯕꯅꯤ ꯍꯥꯏꯕꯗꯨ꯫ ꯖꯨꯟꯅ ꯃꯁꯤꯅꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯦ, ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯃꯈꯣꯜꯁꯨ ꯇꯥꯗ꯭ꯔꯦ, ꯂꯥꯎ ꯈꯣꯡꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯗ꯭ꯔꯦ꯫ ꯇꯦꯠꯁꯤꯑꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯃꯈꯣꯏ ꯑꯃꯨꯛ ꯃꯌꯥꯝ ꯊꯕꯛ ꯁꯨꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯐꯨꯠꯕꯣꯜ ꯁꯥꯟꯅꯔꯝꯃꯤ꯫ ꯇꯦꯠꯁꯤꯑꯣ ꯑꯃꯁꯨꯡ ꯖꯨꯟ ꯃꯈꯣꯏ ꯑꯅꯤ ꯄꯨꯜꯂꯗꯨꯅ ꯇꯦꯠꯁꯤꯑꯣꯅ ꯄꯥꯁ ꯄꯤꯗꯨꯅ ꯖꯨꯟꯅ ꯒꯣꯜ ꯆꯜꯂꯤ, ꯑꯗꯨꯒ ꯍꯔꯥꯎꯅꯔꯤꯉꯩ ꯃꯇꯝꯗ ꯅꯨꯄꯥ ꯑꯃꯅ ꯕꯣꯜ ꯑꯗꯨ ꯏꯁꯤꯡꯗ ꯀꯥꯎꯊꯣꯛꯈꯤ꯫ ꯃꯈꯣꯏ ꯈꯔ ꯕꯣꯜ ꯑꯗꯨ ꯈꯨꯟꯕ ꯆꯦꯟꯈꯤ꯫ ꯇꯦꯠꯁꯤꯑꯣ ꯑꯃꯁꯨꯡ ꯖꯨꯟ ꯃꯈꯣꯏ ꯑꯅꯤ ꯍꯥꯏꯐꯦꯠ ꯌꯦꯡꯅꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯇꯨꯡꯗꯒꯤ ꯆꯦꯟꯈꯠꯂꯛꯇꯨꯅ ꯃꯈꯣꯏꯗꯒꯤ ꯍꯜꯂꯛꯏ꯫ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯌꯥꯡꯉꯤ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯑꯃꯨꯛ ꯏꯁꯤꯡꯗ ꯑꯃꯨꯛ ꯀꯨꯝꯊꯔꯛꯇꯨꯅ ꯁꯥꯟꯅꯩ꯫ ꯖꯨꯟꯅ ꯅꯪꯅ ꯑꯍꯥꯟꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯝꯖꯦꯟ ꯆꯦꯟꯃꯤꯟꯅꯈꯤꯕ ꯅꯨꯃꯤꯠꯇꯣ ꯑꯩꯒꯤ ꯔꯕꯔꯒꯤ ꯈꯣꯡꯎꯞꯇꯨ ꯃꯔꯤ ꯇꯠꯈꯤ, ꯑꯗꯨꯅ ꯅꯪꯅ ꯂꯝꯖꯦꯜ ꯑꯗꯨ ꯉꯝꯈꯤ, ꯑꯗꯨꯕꯨ ꯑꯩ ꯍꯔꯥꯎꯈꯤ, ꯑꯩꯒꯤ ꯑꯅꯧꯕ ꯂꯝꯖꯦꯟ ꯆꯦꯟꯃꯤꯟꯅꯅꯕ ꯃꯔꯨꯞ ꯑꯃ ꯐꯪꯂꯦ ꯍꯥꯏꯅ꯫ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯥꯞꯅ ꯂꯥꯛꯑꯦ, ꯑꯩꯈꯣꯏꯅ ꯌꯨꯝ ꯌꯧꯅꯕ ꯆꯦꯟꯕ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯌꯥꯝ ꯀꯨꯏꯅ ꯆꯪꯒꯅꯤ? ꯆꯍꯤ ꯑꯃ ꯍꯦꯟꯅ ꯆꯪꯒꯗ꯭ꯔꯥ? ꯇꯦꯠꯁꯤꯑꯣ ꯀꯔꯤꯁꯨ ꯈꯨꯝꯗꯦ, ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯄꯨꯡ 9 ꯇꯥꯕꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯂꯥꯟ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯃꯌꯥꯝ ꯑꯦꯁꯦꯝꯕꯜ ꯇꯧꯔꯝꯃꯤ꯫ ꯇꯦꯠꯁꯤꯑꯣꯅ ꯃꯃꯥꯟꯅꯕ ꯑꯃꯗ ꯔꯣꯝꯗꯒꯤ ꯄꯥꯎ ꯑꯃ ꯂꯧꯔꯦ꯫ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯆꯤꯟꯖꯥꯛ ꯄꯨꯕ ꯇ꯭ꯔꯛꯇꯨꯗ ꯇꯣꯡꯗꯨꯅ ꯆꯔꯕꯣꯛ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯆꯠꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥꯟꯅꯕꯗꯨꯅ
ꯐꯖꯅ ꯈꯜꯂꯨ ꯃꯈꯣꯏꯅ ꯐꯥꯔꯕꯗꯤ ꯁꯣꯏꯗꯅ ꯁꯤꯔꯕꯅꯤ ꯃꯗꯨ ꯅꯪꯅ ꯇꯧꯔꯤꯕꯗꯨ ꯅꯍꯥꯛꯀꯤ ꯅꯃꯥꯟꯅꯕ ꯑꯗꯨꯒꯤꯔꯥ ꯍꯣꯏ ꯐꯔꯦ ꯇꯧꯔꯣ ꯇꯦꯠꯁꯨꯑꯣꯅ ꯍꯣꯏ ꯐꯔꯦ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯎꯅꯔꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤ ꯇꯦꯠꯁꯨꯑꯣꯅ ꯖꯨꯟꯗꯨ ꯇꯨꯃꯤꯟꯅ ꯀꯧꯊꯣꯛꯇꯨꯅ ꯑꯩꯈꯣꯏ ꯆꯔꯕꯣꯛꯇ ꯆꯠꯂꯁꯤ ꯖꯨꯟꯅ ꯆꯔꯕꯣꯛ ꯍꯥꯏꯕ ꯇꯦꯠꯁꯨꯑꯣꯅ ꯍꯣꯏ ꯑꯗꯨꯗ ꯂꯩꯕ ꯖꯍꯥꯖꯇꯨꯅ ꯑꯩꯈꯣꯏꯕꯨ ꯌꯨꯝꯗ ꯌꯧꯍꯜꯂꯒꯅꯤ ꯖꯨꯟꯁꯤꯛ ꯌꯨꯝꯗ ꯆꯠꯂꯁꯤ ꯅꯍꯥꯛꯀꯤ ꯅꯆꯟꯅꯨꯄꯤ ꯑꯃꯗꯤ ꯅꯍꯥꯛꯀꯤ ꯕꯕꯥ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯈꯪꯗ꯭ꯔꯦ ꯖꯨꯟꯅ ꯑꯩꯈꯣꯏ ꯖꯍꯥꯖ ꯑꯗꯨꯅ ꯌꯨꯝꯗ ꯌꯧꯍꯟꯕ ꯉꯝꯒꯗ꯭ꯔꯥ ꯇꯦꯠꯁꯨꯑꯣꯅ ꯃꯗꯨꯒꯤ ꯂꯝꯕꯤꯗꯨ ꯆꯠꯄ ꯃꯇꯝꯗ ꯍꯥꯠꯈꯤꯕꯁꯨ ꯌꯥꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯅꯗꯨꯅ ꯃꯤ ꯇꯨꯝꯅꯈ꯭ꯔꯕ ꯃꯇꯝꯗ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯏ ꯃꯈꯣꯏꯅ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯃꯃꯥꯟꯅꯕ ꯑꯃꯗꯨ ꯀꯧꯅꯕ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯑꯃꯦꯔꯤꯀꯥꯟ ꯀꯥꯡꯕꯨꯁꯤꯡ ꯂꯥꯛꯇꯨꯅ ꯑꯦꯔꯣꯄ꯭ꯂꯦꯟꯗꯒꯤ ꯕꯣꯝ ꯊꯥꯗꯔꯛꯏ ꯕꯣꯝ ꯊꯥꯗꯔꯛꯄꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯖꯨꯟ ꯑꯃꯁꯨꯡ ꯇꯦꯠꯁꯨꯑꯣ ꯃꯈꯣꯏ ꯑꯅꯤ ꯇꯣꯉꯥꯟ ꯂꯩꯅꯈꯤ ꯑꯗꯨꯒꯤ ꯃꯊꯪꯗ ꯖꯨꯟ ꯊꯣꯛꯂꯛꯅꯕ ꯇꯧꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯂꯤꯗꯔ ꯑꯃꯅ ꯅꯣꯡꯃꯩ ꯅꯝꯗꯨꯅ ꯖꯨꯟꯒ ꯅꯨꯄꯥ ꯑꯃꯒ ꯐꯥꯖꯤꯟꯗꯨꯅ ꯕꯪꯀꯔ ꯃꯅꯨꯡꯗ ꯀꯧꯁꯤꯟꯗꯨꯅ ꯃꯦꯆꯤꯟ ꯒꯟ ꯑꯗꯨ ꯀꯥꯞꯍꯟꯈꯤ ꯌꯥꯝꯂꯕ ꯄ꯭ꯂꯦꯟꯁꯤꯡꯗꯨꯗꯒꯤ ꯕꯣꯝꯕꯨ ꯊꯥꯗꯔꯛꯄꯅꯦ ꯃꯦꯆꯤꯟ ꯒꯟꯕꯨ ꯀꯥꯞꯊꯔꯛꯄꯅꯦ ꯖꯔꯃꯟꯒꯤ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯌꯥꯝꯂꯕ ꯖꯍꯥꯖꯇꯒꯤ ꯕꯣꯝꯁꯨ ꯀꯥꯞꯁꯤꯜꯂꯛꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯌꯥꯝꯂꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯖꯍꯥꯖ ꯇꯣꯡꯗꯨꯅ ꯊꯥꯖꯤꯜꯂꯛꯏ ꯖꯨꯟꯒꯟ ꯃꯦꯆꯤꯟ ꯒꯟ ꯀꯥꯞꯃꯤꯟꯅꯔꯝꯕ ꯅꯨꯄꯥ ꯑꯗꯨ ꯃꯈꯥꯗꯒꯤ ꯀꯥꯞꯈꯠꯂꯛꯄ ꯃꯇꯝꯗ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯁꯤꯈꯤ ꯇꯦꯠꯁꯨꯑꯣꯁꯨ ꯖꯨꯟ ꯊꯤꯕ ꯐꯪꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯦꯟꯃꯤꯟꯅꯅꯕ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯂꯤꯗꯔꯗꯨ ꯑꯃꯃꯨꯛ ꯆꯪꯂꯛꯇꯨꯅ ꯅꯣꯡꯃꯩ ꯅꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯃꯦꯆꯤꯟ ꯒꯟꯗꯨ ꯅꯝꯗꯨꯅ ꯀꯥꯞꯍꯟꯈꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯊꯣꯡ ꯑꯗꯨꯁꯨ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯈꯤ ꯉꯥꯏꯍꯥꯛ ꯀꯥꯞꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯦꯆꯤꯟ ꯒꯟ ꯑꯗꯨ ꯃꯔꯨ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯦꯔꯤꯀꯥꯟ ꯀꯥꯡꯕꯨꯁꯤꯡꯅ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ ꯂꯪꯁꯤꯜꯂꯛꯄꯗꯒꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯐꯛꯇꯣꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯥꯟꯊꯣꯔꯛꯏ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛꯇꯪ ꯂꯨꯝꯗꯨꯅ ꯂꯩ ꯇꯦꯠꯁꯨꯑꯣꯅ ꯆꯦꯜꯂꯁꯤ ꯑꯩꯒꯤ ꯇꯨꯡꯗ ꯂꯩꯍꯧꯒꯅꯨ ꯖꯨꯟꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯪꯅ ꯆꯦꯟꯕ ꯃꯇꯝꯗ ꯑꯩꯒꯤ ꯅꯪꯒꯟꯗꯨ ꯁꯣꯏꯗꯅ ꯎꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯀꯟꯅ ꯆꯦꯜꯂꯛꯏ ꯈꯔ ꯆꯦꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯕꯣꯝ ꯑꯃ ꯇꯥꯔꯛꯇꯨꯅ ꯇꯨꯝꯃꯤꯟꯅꯩ ꯇꯦꯠꯁꯨꯑꯣ ꯆꯪꯁꯜꯂꯨꯕ ꯃꯇꯝꯗ ꯖꯨꯟꯒꯤ ꯃꯈꯨꯗ ꯁꯣꯛꯂꯝꯃꯤ ꯖꯨꯟꯅ ꯃꯁꯤꯅ ꯑꯩ ꯀꯔꯤꯁꯨ ꯁꯤꯔꯣꯏ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯇꯦꯠꯁꯨꯑꯣꯅ ꯀꯣꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛꯀ ꯆꯦꯟꯃꯤꯟꯅꯩ ꯉꯥꯏꯍꯥꯛ ꯆꯦꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯕꯣꯝ ꯑꯃꯒ ꯑꯃꯨꯛꯀ ꯇꯥꯔꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯇꯣꯉꯥꯟ ꯇꯥꯏ ꯖꯨꯟ ꯇꯦꯠꯁꯨꯑꯣꯒꯤ ꯃꯅꯥꯛꯇ ꯆꯪꯂꯨꯕ ꯃꯇꯝꯗ ꯖꯨꯟꯒꯤ ꯃꯊꯕꯥꯛꯇ ꯕꯣꯝꯒꯤ ꯃꯆꯦꯠ ꯑꯃꯅ ꯄꯥꯜꯂꯝꯃꯤ ꯖꯨꯟꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯊꯥꯕ ꯂꯤꯛ ꯑꯗꯨ ꯊꯥꯗꯠꯂꯒ ꯄꯤꯔꯗꯨꯅ ꯅꯪ ꯍꯧꯖꯤꯛꯇꯒꯤ ꯖꯨꯟ ꯁꯤꯀꯤꯝ ꯀꯧꯔꯕꯅꯤ ꯅꯪ ꯖꯄꯥꯅꯤꯁꯅꯤ ꯍꯥꯏꯔꯕꯗꯤ ꯃꯈꯣꯏꯅ ꯍꯥꯠꯈꯤꯕ ꯌꯥꯏ ꯃꯈꯣꯏꯗ ꯍꯥꯏꯌꯨ ꯅꯝꯗꯅ ꯏꯁꯇꯔꯟ ꯕꯇꯥꯂꯤꯌꯟꯗ ꯃꯈꯣꯏꯅ ꯅꯝꯗꯅ ꯌꯥꯎꯍꯟꯕꯅꯤ ꯍꯥꯏꯅ ꯑꯩ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯗꯦ ꯑꯗꯣ ꯑꯩꯒꯤ ꯃꯪꯂꯥꯟꯗꯤ ꯃꯥꯏ ꯄꯥꯛꯇ꯭ꯔꯦ ꯇꯦꯠꯁꯨꯑꯣꯅ ꯀꯞꯇꯨꯅ ꯅꯪ ꯑꯗꯨꯝꯅ ꯆꯠꯄ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯌꯨꯝꯗ ꯆꯦꯟꯗꯨꯅ ꯍꯟꯃꯤꯟꯅꯒꯗꯕꯅꯤ ꯖꯨꯟꯅ ꯑꯩꯁꯨ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯒ ꯑꯃꯨꯛ ꯍꯟꯅ ꯆꯦꯟꯕ ꯄꯥꯝꯃꯤ ꯑꯗꯣ ꯅꯪ ꯑꯩꯗ ꯋꯥꯁꯛꯑꯣ ꯅꯪ ꯌꯨꯝꯗ ꯍꯤꯡꯅ ꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯖꯨꯟ ꯁꯤꯈꯤ ꯇꯦꯠꯁꯨꯑꯣ ꯖꯨꯟ ꯀꯣꯟꯗꯨꯅ ꯀꯟꯅ ꯀꯞꯈꯤ ꯌꯨ.ꯑꯦꯁ.ꯑꯦ ꯂꯥꯟꯃꯤꯁꯤꯡꯁꯨ ꯃꯈꯣꯏꯕꯨ ꯀꯣꯏꯁꯤꯜꯂꯛꯈꯤ ꯑꯗꯨꯕꯨ ꯅꯣꯡꯃꯩ ꯀꯥꯞꯈꯤꯗꯦ ꯇꯦꯠꯁꯨꯑꯣꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯟꯅ ꯀꯞꯄꯒꯤ ꯃꯇꯧꯗꯨꯗ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯇꯦꯠꯁꯨꯑꯣꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯗꯨ ꯖꯨꯟ ꯁꯤꯀꯤꯝ ꯊꯥꯗꯨꯅ ꯑꯣꯂꯦꯝꯄꯤꯛ ꯌꯥꯎꯔꯝꯃꯤ ꯃꯍꯥꯛꯅ ꯖꯨꯟꯅ ꯍꯥꯏꯈꯤꯕ ꯋꯥ ꯑꯃ ꯅꯤꯡꯁꯤꯡꯉꯤ ꯅꯪꯅ ꯑꯍꯥꯟꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯅꯤ ꯂꯝꯖꯦꯟ ꯇꯥꯟꯅꯈꯤ ꯂꯝꯖꯦꯟ ꯇꯥꯟꯅꯕ ꯃꯇꯝꯗ ꯑꯩꯒꯤ ꯔꯕꯔꯒꯤ ꯈꯣꯡꯎꯞꯇꯨ ꯃꯔꯤ ꯇꯠꯈꯤ ꯑꯗꯨꯕꯨ ꯑꯩ ꯍꯔꯥꯎꯈꯤ ꯑꯩꯒꯤ ꯑꯅꯧꯕ ꯂꯝꯖꯦꯟ ꯆꯦꯟꯃꯤꯟꯅꯅꯕ ꯃꯔꯨꯞ ꯑꯃ ꯐꯪꯉꯦ ꯍꯥꯏꯅ ꯑꯁꯨꯝꯅ ꯅꯤꯡꯁꯤꯡꯗꯨꯅ ꯃꯥꯔꯥꯊꯣꯟ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯆꯦꯟꯈꯠꯅꯔꯛꯂꯤꯕꯁꯤꯡ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯁꯨꯝ ꯃꯊꯪ ꯍꯦꯟꯒꯠꯂꯛꯇꯨꯅ ꯐꯤꯂꯝ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤ ꯑꯗꯣ ꯃꯌꯥꯝ ꯐꯤꯂꯝ ꯑꯁꯤ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒ ꯌꯦꯡꯕꯤꯌꯨ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒ ꯌꯦꯡꯕ ꯃꯇꯝꯗꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯅꯤꯅ ꯈꯜꯂꯤ ꯑꯩꯅ ꯁꯨꯝ ꯋꯥꯔꯤ ꯂꯤꯔꯝꯕ ꯃꯇꯝꯗ ꯈꯔ ꯑꯗꯨꯝ ꯆꯤꯠꯊꯕ ꯑꯗꯨꯝ ꯌꯥꯎꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯃꯁꯤ ꯐꯤꯂꯝꯁꯦ ꯑꯩꯈꯣꯏ ꯄꯔꯃꯥꯟꯗ ꯍꯥꯏꯇꯥꯔꯒꯗꯤ ꯃꯁꯤ ꯑꯋꯥ ꯃꯆꯥ ꯂꯦꯝ ꯃꯥꯡꯗꯦ ꯅꯥꯔꯗꯤ ꯍꯤꯡꯗꯦ ꯑꯗꯨꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯆꯦꯅꯦꯜꯁꯦ ꯂꯥꯏꯛ ꯀꯃꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯌꯨꯇꯨꯕꯇ ꯑꯗꯨꯝ ꯐꯪꯉꯕꯅꯤ